ꯏꯪꯉꯦ ꯃꯈꯥꯗꯒꯤ ꯆꯤꯡ ꯃꯇꯣꯟ ꯌꯧꯕꯗ ꯄꯨꯡ 1.5ꯃꯨꯛ ꯆꯪꯉꯦ ꯀꯥꯕꯗ. ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯌꯥꯝꯕꯁꯦ ꯀꯣꯏꯂꯥꯁ ꯊꯥꯗꯦ, ꯅꯨꯡꯒ ꯆꯤꯡ ꯂꯩꯕꯥꯛꯀ ꯑꯌꯥꯝꯕ ꯑꯣꯏ. ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯆꯠꯂꯤꯁꯦ, ꯕꯥꯏꯛꯀ ꯑꯦꯛꯇꯤꯚꯥꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯃꯆꯥꯒ. ꯑꯗꯒꯤ ꯆꯤꯡ ꯃꯇꯣꯟꯗꯅꯤ ꯀꯥꯗꯣꯏꯁꯦ. ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔ ꯇꯤꯝꯒ ꯇꯧꯔꯒ ꯀꯥꯃꯤꯟꯅꯗꯣꯏꯅꯤ. ꯉꯁꯤ ꯗꯦꯠ 15 ꯖꯅꯋꯥꯔꯤ 2023ꯅꯤ. ꯑꯩꯅ ꯎꯠꯂꯤꯕ ꯆꯤꯡꯁꯦ ꯀꯧꯅꯨ ꯆꯤꯡꯅꯤ. ꯁꯤ ꯇꯥꯟꯅ ꯀꯥꯔꯨꯗꯣꯏꯅꯤ. ꯆꯠꯄ ꯍꯧꯔꯦ. ꯂꯝꯕꯤꯗꯤ ꯐꯖꯔꯦ. ꯂꯝꯕꯤꯗꯤ ꯐꯖꯔꯦ. ꯂꯝꯕꯤꯗꯤ ꯐꯖꯔꯦ. ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯂꯥꯜꯂꯝꯃꯦ. ꯁꯨꯝ ꯆꯠꯂꯒ ꯂꯝꯕꯤ ꯇꯥꯔꯝꯗꯦ. ꯑꯃꯨꯛ ꯍꯜꯂꯛꯑꯦ. ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯠꯂꯦ. ꯉꯁꯥꯏ ꯂꯝꯕꯤ ꯆꯪꯈꯤꯕꯗꯣ ꯂꯥꯜꯂꯝꯃꯦ. ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯒꯥꯔꯤ ꯃꯆꯥꯗ ꯑꯃꯨꯛ ꯇꯧꯔꯒ ꯊꯧꯖꯜꯂꯦ ꯑꯆꯨꯝꯕ ꯂꯝꯕꯤꯗ. ꯁꯨꯝ ꯊꯧꯖꯜꯂꯦ. ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯉꯨꯕ ꯂꯝꯕꯤꯗꯣ ꯂꯥꯜꯂꯦ. ꯁꯤꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ. ꯃꯇꯣꯟ ꯂꯩꯌꯦ ꯀꯥꯔꯨꯗ꯭ꯔꯤꯁꯦ. ꯁ꯭ꯋꯥꯏꯗ ꯄꯥꯔꯀꯤꯡ ꯇꯧꯁꯜꯂꯝꯃꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯂꯒ ꯀꯥꯕ ꯍꯧꯔꯦ. ꯎꯅ ꯁꯥꯕ ꯊꯣꯡ ꯑꯃ ꯂꯩꯔꯝꯃꯦ. ꯏꯁꯤꯡꯁꯦ ꯂꯣꯛꯀꯤ ꯏꯁꯤꯡꯅꯤ. ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯁꯦ ꯊꯣꯡꯁꯦ ꯂꯥꯡꯊꯣꯛꯑꯒ ꯈꯣꯡꯅ ꯁꯨꯝ ꯆꯠꯄ ꯍꯧꯔꯦ. ꯎꯅ ꯁꯥꯕ ꯊꯣꯡꯅꯤ. ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔ ꯀꯥꯔꯦ. ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯗꯤ ꯁꯥꯕꯗꯤ ꯑꯣꯏꯈꯤꯗꯦ. ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯥꯈꯤ, ꯈꯪꯍꯧꯗꯦ. ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯩ. ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯪꯍꯧꯗ꯭ꯔꯦ. ꯃꯥꯡꯗ ꯎꯔꯤꯁꯦ ꯁꯤꯅꯤ, ꯀꯧꯅꯨ ꯆꯤꯡꯁꯦ. ꯁꯤ ꯂꯩꯔꯦ. ꯃꯇꯣꯟ ꯀꯥꯔꯨꯗꯣꯏꯅꯤ. ꯃꯇꯣꯟꯗꯒꯤ ꯅꯨꯡꯁꯦ ꯀꯦꯜꯂꯒ ꯁꯤꯗ ꯇꯥꯔꯛꯄꯅꯤ. ꯋꯥꯡꯉꯦ. ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯃꯤꯟꯅꯕꯁꯤꯗ ꯕ꯭ꯔꯣ ꯑꯃꯁꯨ ꯌꯥꯎꯏ ꯃꯣꯏ ꯃꯅꯥꯛꯀꯤ. ꯃꯥꯅ ꯍꯥꯏꯕꯤꯕꯅꯤ ꯆꯤꯡ ꯃꯇꯣꯟꯗꯒꯤ ꯇꯥꯔꯛꯄꯅꯤꯅ. ꯃꯥꯡꯗ ꯎꯔꯤꯁꯦ ꯀꯧꯅꯨ ꯆꯤꯡꯅꯤ. ꯌꯧꯁꯜꯂꯛꯇꯧꯔꯦ. ꯎꯖꯥꯎ ꯌꯥꯝꯅ ꯍꯧꯔꯝꯃꯤ. ꯌꯧꯔꯛꯄꯁꯤꯗ ꯀꯧꯅꯨꯒꯤ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯎꯄꯥꯟ ꯂꯩꯄꯥꯟꯁꯦ. ꯍꯛꯆꯥꯡꯗꯁꯨ ꯏꯪꯕ ꯌꯥꯝꯅ ꯐꯥꯎꯈꯤ.
ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯁꯤꯗ ꯃꯥꯏꯗ ꯆꯤꯛ 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 ꯌꯥꯝꯅ ꯆꯤꯛꯈꯤ. ꯃꯅꯥ ꯃꯁꯤꯡꯗꯤ ꯐꯖꯅ ꯍꯧꯏ. ꯂꯩꯄꯥꯟꯗꯤ ꯎꯖꯥꯎꯅꯤ ꯃꯥꯡꯗ ꯎꯏꯁꯦ. ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ. ꯃꯇꯣꯡ ꯌꯧꯋꯦ. ꯐꯖꯅ ꯁꯤꯠꯂꯦ. ꯀꯧꯅꯨꯁꯤꯡ ꯌꯧꯁꯜꯂꯦ. ꯑꯦꯁꯄꯣꯌꯔ ꯃꯅꯤꯄꯨꯔ ꯇꯤꯡꯕ. ꯐꯖꯅ ꯏꯪꯉꯦ. ꯃꯈꯥꯗꯒꯤ ꯏꯁꯤꯡ ꯃꯇꯣꯡ ꯌꯧꯕꯗ ꯄꯨꯡ 1.5 ꯆꯪꯉꯦ ꯀꯥꯕꯗ. IBENDHOU ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤꯗ ꯆꯪꯉꯒ ꯐꯖꯅ ꯕꯣꯔ ꯅꯤꯔꯛꯈꯤ ꯈꯣꯏꯔꯝꯃꯒ.